ngasi phong ki ba tongan tongan ba si phong sing amasung ngasi thoke ba thadok athok singdigi maroi ba pauksin khongatjarga ma'am da share tawjagi ahan bada mayum da hankhina ba khangan khre wabagai lamkhai gi area da ILP card pai da ba amasum matam helaba card pai duna leba nan manipuri khara thengnare haina Kaksing district task force ki convener M Manishor Khumana thadorpa chirul amana hairi Serul asina makha tana hairibana task force asigi volunteer sina sathoksin tawriba sing check tawbada hairiba miyoi sing asi sanadaba card pairaga labor oina leramba thengnarakibani asiguma kaya asi mari lena miyoi singna yengsinana ba appeal tawraduna matam helaba card pairamba miyoi singadu mayumda hankinaba khangankhre amaromda district aduda COVID-19 gi awasai theng koktrungeda dukan gi mamal hena yunbigano Port ki maman gi list miyam na uba mapamda thetpiu haina su appeal tarokli haina paw sina makata na su phongdorakli atopa paw ma namu Naurem Birhari College ki principal gi ka amadi A block solun sinkre Naurem Birhari College student union na college asigi mapung phaba governing body ama thambina ba taksinduna lakhibadu thabakta onthoktabagi mayokta ngasi college asigi principal gi ka amadi A block solun sinkre Naurem Birhari College Students Union na college asigi governing body thambina ba kerak hana haijakrabasu ngasi phawba kariguma thabak amata lokhatpidana leibasi yamna lebak thibani hawkhiba November thara hauji caretaker gi chairman oiriba Directorate of Higher and Technical Education gi joint director TS Ojit ka wari sanaba matamda hawkhiba December thara college asigi mapung phaba governing body soidana laigani haibagi thajaba pirakhrabasu lehenbadi lairadana karigumba thabak amata lokhatpidana lairi student union asina tha asigi taraga humdoida hiramasiga mari lenina Directorate of Higher and Technical Education gi director ga unaduna wari sanaki adumanama waroisin purakpa ngamkidi amana amada thangjinaduna sayenaduna laibigi mami ui masimak yamna lebak thibani Student Union asigi maikaidigi makhatana hairibadi matik sadaba principal in charge moral ground pham thadokadabani athuba matamda governing body thamgadabani amadi college asigi laidiba sayetnabasing athuba matamda loisingadabani ngasi changsilliba khongjang asida mari lenaba authority singna athuba matamda miyeng sangbiraktragadi makhatana akanba khongjang kya changsinanaba union na sem saduna laide hairi hainasu pausinasu makhatana phongdorakli Makasa tharak poina myam mapalam ge ba top maru eba paukhra myam da share tawjaramgi nauna laisa chandorak pasi mapandagi pusilakpani sainagi awang nongpok thangba sarukta ikui dana COVID-19 ge laisa chandorak pasi laiba aduda sanglakhiba lamkoiba sing natragana mirai bakti gi pusilakpa phamjilaba chinjak singda mahik yorakpadagi oigani haina National Health Commission NHC na ngasi phongdokre NHC Minister Majio Huwain government ki mifam amada phongdokhibada virus aduna khungangi mafam singda sandorakhi maduna haujik oidiba phibam asi laksinana ba honabada khudong sadaba thengnarakpasi mamangda thamlamba athingba amadi control tawnabagi thawrangsing komtholubadagi ni haikhi English singaniga kungi December thadagi hauna Beijing Sichuan Liaoning Haibai Hailong Jiang da epidemic Custer Singh thengna ki hairi ahan bada hairiba Custer Singh ado merei bakti gi lamkoiba singna pusilakpa natragana merei bakti gi pusilakpa contaminate oiraba cold chain item singdagini kum English singani ga kungi angan basarukta oikiba laisat sandokpagi mawong aduga yengnabada haujikti sang yamna nemli adumakpu lunar New Year yawgadaba tha amata ngairaba matamasida anawa web ama lakadra haibigi mipaiba Unari haiki asumna nauna laisa sandokpa horakpasi World Health Organization WHO na lusingba thijin humjinba kangbu amana Wuhan city da quarantine tawduna leiringai matamdani hainasu pausnasu makhatanasu phongdorakli atopa yamna khangjinbada kanraba maruiba paw manamu ngarang amasu ngasigi oiba national paper sing da phongnaba maruiba paw manima COVID-19 Delhi da vaccine kapa loikraba matungda miyoi amadi serious side effect hairi aduga miyoi yankhaiga mathoina minor side effect lai haire nasu ngasigi national paper sing phonakre
अमसुम मखोइगी लाग्लिबा साइड इफेक्ट्स सी अयामना मैम हेडेक्स गुम्बा रस रेस्पिरेटरी डिस्ट्रेस गुम्बा अमसुम तसिकर्डिया हाइबा मवोंग मतौसिंगसी उथोरकपनि सुहाइरी अमसुम जनवरी तांग 13 थांग जनुमिता नेशन वाइड कोविड-19 वैक्सीनेशन ड्राइव हौदोख्रे कैपिटल दिल्ली दा हेल्थ केयर वर्कर लिसिंग निपान सामगा 13 कापनबा टारगेट थंबदा यामद्रबदा लिसिंग मरीगा सहुमगा 13 हेल्थ केयर वर्कर कोविड-19 वैक्सीनेशन कापकी सुहाइरी अमसुम सिटी हॉस्पिटल सिंगदा वैक्सीन कापख्रबा मतुंगदा मियोय यांखैगी निथोइरोम माइनर साइड इफेक्ट लाई हाइरी अदुगा कंप्लेन तौर इशू हाइरी अमसुम मियोय अमदी खर सीरियस ओय हाइरियनसु पेपर सिंगसिना फोंदोनखि अमसुम मियोय अनिगी केसना सर हॉस्पिटल दगी रिपोर्ट तौरकपनी अदु अतोपा अनि अमना नेशनल कैपिटल गी नॉर्दर्न रेलवे सेंट्रल हॉस्पिटल दगी निसु हाइरी अदुगा नॉर्थ दिल्ली गी AEFI साउथ ईस्ट दिल्ली गी नॉर्थ वेस्ट दिल्ली ईस्ट दिल्ली सेंट्रल दिल्ली साउथ दिल्ली अमसुम मथंगसिना अतोपा हॉस्पिटल सिंग मफम जगह सिंग दगिसु कंप्लीट तौरखिबनी हाइनसु ngasi phongkhiba national paper singda sumna phongnari aduga makha chathrakpoina topa maruiba paw masang tanga mayam da share tawjaramge India da UK strain gi case masing sama 13 sukre India da COVID-19 gi UK strain infection tawraba miyoi masing sama 13 sukre haina Union Health Ministry ngasi phongdokle anauba UK variants genome aduna infection tawkiba apun mamiyoy masing sama 13 ni haina Health Ministry na phongdokladuna hawkiba pung 13 gi manungda COVID-19 UK strain adugi anauba case ani positive oiba thenakhi adu tharaga ngasi phawbada apunba case masing sama 13 sukibani haidi ministry gi data matungina ngarang phawbada laikhiba apunba case masing sama 13 ni madugi manungda nauna positive oiba manga yaukhi mamangna government na phongdokhibadi UK strain adugi positive oiraba miyoising ka amakhtangda matomta thambadagi fagalakpa yauri madu healthcare facility singda leiba ka sing oigadabani makhoiga naknaruba miyoising su quarantine tokhi amadi lam satminaruba imung manunggi miyoy na singba kayagi mari makhong su liri haina health ministry na pankhi hauji health worker lak amaga 0.5 rom training tawduna district satreta COVID-19 vaccine sing kapnaba amadi record thamnaba sem saduna leiri anova infection dising taraga mangaga samaga yankhaiga nipan tharaga ngasi India gi oina apunba COVID-19 virus ki case masing asi crore amaga 0.5 henkre madugi manungda miyoi lakh 1.5 na mapunsi lomkre haiki Pan India vaccination drive adugi ahanba tangkak Prime Minister Narendra Modi na video conferencing gi khutang na hawdokre ahanba tangkak asida health worker crore amadi frontline worker anida vaccine kapnaba thawrang di hansu pausina su makata na su phongdoro du ma'am hojiki na de matang solution jarage hore ngadi ba makai ma'am i pausing up the picture